social media amadi newspaper singdagi maroiba e pausing miyamda thamjari ahanbada Aaron kaisingdagi update amkham thamjari madade Kuki army harise Indian army ni haiba yai laina lawba yaroi Naga ga Meitei ga coordinate tawnaba ama changi masi kanagi su support nate kanagi su mating niba nate anima ki yai fanaba cooperate tawnadaba yadaba maram chawna leibagini amaga thawna hapinaba mateng tawnaba natana aikhoi mai pakloi moidi si da su hinglasu araiba resource loi employ tawraga Kuki len lawgani haina absolute commitment thamaga honaribani Kuki tan thongnabagi chance ngasigi asina aroiba oigani ani suba leiraroi Naga ga Meitei animagna masi khangba darka yamna lei lan tawnabagi mami ek ubada US phawba magi alliance amasung backing thibani masibu mateng niba kaude animaki oina necessity ni asumna Aaron kaisingna thamlakle mathangda arambai gi Licypriya korongwan makhumana so asumna thamlakle madude central government na athubata kanglaipak Manipur gi solution purakani habsi thagachari adubu nampu gi moongdadi tawdavana fai khalle Kuki Meitei gi solution purak tringaida nampu tawsalaglabadi haujik thokleba misimina sidagi saruk sama hena misimina thopu yai fagatra hairaga hena sokani youth singdat lairiba tension se yang wangli aduna lana jatkibi yai haijaning badi Kuki indigenous nate habse loi khanglaba poni aduna ST status lawthokpiro NRC tawbiro aduga illegal immigrants sing deport tawbikro adu oiba tarabadi kana su khulai pining loi peace lakani thuna normal sida halakani lamdam masigi youth singi future kanba kandaba na khoigi khutta lei asomna korona su thamlagle mathangda Totomsana nong sabana suna de torogli madude Manipur Commission for Protection of Child Right ki mihutna angang singbu imungda disinaragle adubu aigi sanupibu phone thibagi namada gari manungda nupi obigi ikai khumnariba mafamdu phau aimaki imangda molest tawkhiba aibu leibak miyam mamangda gala paiduna singkhibagi maram pidaba yaroi isanupibu molest tawkhibagi ngasi lakhiba commando singi mathakta aina court ki thongda wakatlagani noi kaida senbano yengo noigi nasana su leitabra asumna Totomsana na update torogle mathangda youth of Manipur kanguna su Totomsana gi backing da wakya thamakhre madude oja Totomsana gi pikliba isa anida ngasi tabada hangoiraba thawong sathai hairiba sigi police Parsnet singaduna explanation piu karigumba wafam asina asengba oiramlagadi youth of Manipur tumina leiroi chairak phangdri phawba khongjang sangsin gani haina youth of Manipur gi maikai deisu phongdoragle makha chatharakpada Licypriya kangusam asumna phongdoragle madude ngarang oja Totomsana gi apikpa minor macha ani school dress setna hakalaga purba SI amadi constable singado khudakta phagadabani amadi suspend tawgadabani student body singnasu tumina laifam thokte loina na ngarang gi oja Totomsana gi pikliwa macha the Thokiba Thoduktu Aihakna National Commission for the Protection of Child Rights NCPCR amadi national and international media sing the so wakat krabani lemna tharoi asumna Licypriya na thamlagle